Manipur top channel gi mai kai gi maroi bi pau sing myam na thamjari ahan bada Irabot ki punsi wakhalon amadi lamdam sigi kathok lamba sing nainabi gi tangai fadaba nomi hengalakli Dr. M Nara ngasi gi tangdu laita adrabu khunai sigi saktam da Irabot ki punsi wakhalon amadi magna lamdam sigi dam kathok lamba sing nainabi gi tangai fadaba nomi hengalakli haina Irabot celebration committee gi chairman Dr. M Nara na phongdorakli Wafamasi Irabot ningsing mana English ngani kunga mari fanglagadaba miyoi taraga nipan gi maming matha lakthopaga mari leinana Irabot bawona pangthokpa pawgi mifamada magna phongdokhibani Irabot celebration committee gi thapuba sing yauna pangthokpa pawgi mifam aduda Dr. M Narana hai Mina mibu otaba manaba sakthong manaba right amari social justice ki damak hizam Irabot na punsi katki punama singasi gi mirol na makhatana Puthana bigi panamda Irabot celebration committee na September thabum amasupna makhal makha kya gi thoram sing pangtholaga lakhibani anauba Manipur gi architect ama oikiba Irabot na mipung khutimak hingbagi top mahawadu khangan pangkhi haina magna phungdukhi pawki mifam adu Dr. M Narana makhatan hai sai khuding gi piduna lakli bi Irabot ningsing mana sai sigi oina miyoi taraga nipan na pinabi Irabot foundation committee na sem sabul hoire hairiba mana asi Panglagadaba miyoi sing adudi senior advocate khaide mani comrade Yumnam Jugin journalist sing gilakti gi ahong sangbam mobi amasum climate activist Lisipriya Kangmujamni hairiba miyoi mari asida sel oina lupa lising kun ga loinana sol amasum citation amamam sulan tokani miyoi sing asigi iroinana human right activist Rakesh Maihobam Manipuri nupi marup sakhotnaba asoba thaudang lawkhibi maibam kadambini Lamdam asigi kanglup sing ama tuina punsinana bohonabada asawu thaudang lauriba Kabu Union Manipur ninganaba laitana donate tawraga lakhiba khundrakpam premjit lamdam asigi setmiron sakhot hanabagi damag lau singud asawu thaudang lauriba Sanapuri district gi Abel Amakwi Ozagi senfamna saruk masak thokna bathabak toriba kaksing makha higher secondary headmaster Naurem Ravi Ngairangwam primary school gi assistant teachers Sanam Budi Driver ama oina asobu thaudang loriba comrade Sairem Mangne Lilagi Kuthangda awon bukhunai ma purana bohonariba aiba sana lukhoi Khetrimayum Sanatomba Nupi Singi Lusingbi Thoksom Sujata Irabot na iramba imagi puja hairiba sairengsi English ta handoktuna Malem sinba thungna khangan kiba Sansam Umananda madi Manipur gi jagoi amasum isai gi lamda chawna thaudang loribi Laipubam Pinoida Irabot ningsing mana silantoklagani masida sel oina lupa lising thara solam sum citation amamam su yauri mana as lakli besa chetkunthra de iboyama sumang lila sanglena pangthokodaba Irabot de numita lanthoklagani haina Dr. M Narana makhatana phungdokhi atoba pawmana jime na sinduna Jiribam de Irabot laikhitabagi ningsing thoram pangthokre Jananeta Irabot Memorial Trust Jime na sinduna lamyan ba Jananeta hizam Irabot laikhidabagi humdraga humdoi suba ningsing thoram ngasi Jiribam gi babu parada leiba Irabot complex ta pangthokre thoram adu ngasi yuk pung 9 taba matamda babu paragi Irabot complex ta Jimet ki lifetime president Dr. Sandam Kamal na lusingduna Jananeta hizam Irabot ki mitamna leisu katna hautoki ngasi gi thoram adu Jiribam da leiriba civil society organization sing social workers sing tuan makanglo phurup singilu sing basing sargaki thauram maduga mari lainana Jananeta Irabot Memorial Trust Gmet celebration committee gi chairman A Manmohan hakibida lamyan mi hizam Irabot laikhitabe gi thauram masi mamangdi yamna sauna pangthoktuna lakhi adubo haujuk Manipur gi leiriba phibam masina maram oiraga kumsi sahi gi oinadi leisu katlaga amadi numita leiba numita maira katlaga thauram masi yam samna pangthokpani lakriba September 13 lamyan Jananeta hizam Irabot taraga ni thu mapokumon thauram nasu miyamna sarqiya biyo amadi mateng pangbiyu haina phungdokhi ngasi numidang pung 5 ga makhai taba matamda Jiribam gi babu parada leiba Irabot complex leiriba Jananeta hizam Irabot ki mitam maira katkani hari atopa pawmana Thawbal suicide prevention day gi thoram pangthokre Malem gi mafam kyada pangthoknabugum National Health Mission gi makhada District Health Society District Central Health Program sum National Health Mission Thawbal na punisinduna World Suicide Prevention Day gi palan thoram ngasi Thawbal okram wang matabada leiba New
Ira Higher Secondary School pangthokre sajing the narrative on suicide with the call to action start the conversion haiba panamna pangthokiba palan thoram adu Chief Medical Officer Thaubal Dr. Y Nokulna athoiba mithung Chief Medical Officer Thaubal Dr. Y Nokulna thoramapu aduga New Era Higher Secondary School gi founder chairman ngombam ojitna thoramapu aduga District Hospital Thaubal gi Medical Superintendent MS Dr. W Rohini Kumar amasum District Mental Health Program DM High Street Thaubal gi District Nodal Officer amadi Psychiatrist Dr. Haikruzam Zinana akhanaba mithunglen sing oina saruk yaki Thoram aduda DM High Speed Thaubal gi Nodal Officer Dr. Haikruzam Zina amadi District Hospital Thaubal gi MS Dr. Rohini Kumar na suicide haibisi karino kamdauna tholi karamna thokonba thoondanaba honagani amadi malemgi masum leiba asida thengnariba suicide ki matangna sandongna wapum kya thamki loinana thoram adu saruk yakiba mahiroi singna hanglakpa wahang singi pakhum singsu Nodal Officer Dr. Zina na sandongna pikhi Oza sing mahiroi sing amadi mari leinaba loisangi miyoi kyana thoram adu saruk yaki atopa pawmana ST demand ga mari leinana October 3 ta miyam mifam pangthoklagani ST DCM Laklipa October 3 ta Schedule Track Demand Committee of Manipur STDCM na sinduna miyam gyoeba one day public convention ama palace compound leiba iboyama sumang lila sanglen na pangthoklagani masida miyam amadi mari leinaba lupsing na saruk yabiu haina STDCM gi youth wing gi convener namairakpam edition na phongthokre Manipur Press Cup ki Kabru Hall na pangthokiba pawgi miphamadmada maangna hai Manipur gi yellow purup ama oidiba mitai maitai bu ST lista yawhanduna yellow mi oibigi saktam ngaksanaba constitution na piriba ngaklau sing pigadabani haiba wafam sing haujukti miyamna yare haiban haina lau yare sei tara hena Manipur miyamna ST lista salhanbiu haina democratic oiba khongjang kya sangshinduna lakli adubu ngasi phawba center amadi state laingana na thaiduna thamli Hausi thokli pirang asigi khodong chaba lawba manba mawngda center amadi state laingakna namsinduna thambagi mahutta mathau taba sing state laingakna recommendation amadi se chang sing center thagadabani center na Manipur laingakta STDCM representation amagi pakhumda ahanbu oina English nganiga kungo humdoi gi me kunga mapanda makha khananaba recommendation tharaknaba khangalakpa laikhrabani adobo hauju phawbu Manipur lengan hanam sinduna thamli loinana laklibu October 3 ta miyam goiba mifam ama pangthoktuna miyam goiba warep ama longminaduna mitai maitai u estilis salanbada puna sagut mina saiba sida mari lenaba club CSO maira paibi lupsing atop atoppa sangstan sing saruk yabi waki atop pawmadana drone bombing sa tharakpa international humanitarian law khongaunabani MIYC Kuki militant singna drone bombing sa thaduna mitai khunja singda landa sa thaduna misi minat wanba yum kai mahiloi sanga mari dharmaga mari lenaba mafam singda attack sa tharak paibasi international humanitarian law khongaunaba maru oina Geneva Convention 1949 bu khongaunaba ni haina Manipur International Youth Center MIYC na phongtorakli MIYC na thadorakpa sirolamada thasigi amada kuki militants na drone bombing sa thaduna mitai misam miyamda attack sa tharakhiba asi yamna pangdaba thawamani Geneva Convention asina khulai paidaba misam miyamna attack sa thabada athingba thambaga loinana kuki militants na September amada mitai khunja sinda landa sa tharakhiba aduda ambulance pu aran nomong sejinakhiba adumak marisuba Geneva Convention 1949 gi common article 3 violate tawani Amaronda drone bombing sa tharakraba matung armed forces na decisive oiba action lobagi mahut IIT gi expert kauduna drone bombing gi mawong matau thijin hananaba adu yamna lebuk thibane matang sida hangbiya bo hangdi karigumba China na New Delhi da nuclear bomb thadaraklabadi madubu Baba Atomic Research Center BARC gi scientist sing kauduna analysis tahongadoribra haibsini Kuki militants in the mitai misa miyam gi masaka drone bombing sa tharaklaba phawda karigi damak Indian Armed Force na kuki militants gi mathaka sub action karigi laudribano asiguma security force ki mathau tawdaba mawong asina lamdam asigi miyam gi punsi amadi lanthung ngapi sanbigani haibigi thajaba lamdam asigi miyam da lairaktabani India government na kuki militants gi makutagi misa miyam ngak senmagi thabak fail oire kuki singi aran ba wari da mitai naga
yauna lamdam asig yellow furup singbu laiba asigi citizen amani haiba khangsinaduna leibugum tawri kumja English amaga samapanga nifuga mapanda matau kramna Manipur na India gi fiba nungna sanki haiba maram sing na thaiduna thambi yaroi Manipur miyam bu namthana bu honabigi mahut lamdam asigi miyam gi asingba democratic oiba struggle sing na thaiduna central government na thambi yaroi haina sirolo sina makhataraki he nangak libadi tha taraga taruk helaba Manipur gi conflict asigi matana Prime Minister Narendra Modi na ngasi phabu wa maset amata ngangdana amadi Manipur da mausagi phibam da hanjilaknaba masak thokpa thorang amata lakhulaktaba simak lusingba amagi magun sendre haiba takani misa miyam gi punsi amadi lanthum ngakpa haibisi lenga ki mathawni Prime Minister na matam sangna tumina lasinba simangna Bangladesh Burma China India Manipur borderland da India gi geopolitical strategy adugi mami tahali Hausung Manipur da thukli birang asi lusinduna tung koina sanagadabu waroi sinama purangnaba akhanaba thaurangama India lengana lokhotaba tarabadi phibam asi hena sathiba mayona mada lakpa yai hainasu MIYC na phongdorakli makasa tharak poina panukhol pausegi editorial myam da thamjari nomagi sangdraba yadraba polam gi mamal atiya yauri Laibak Ladiba Miam Tangdu Laitana Lairakta Panakuiri. Serak the Yum Tong Kuding the Numit Kuding is Sandrabi Yadraba Polam Siang Hawaii Tum Tau Sanam Tilhogi Mamal Atia Yono Wankri. Machina Maram Oiduna Lai Rabat Nomgi Shuza Nom Zeraga Sarata Libamiokia Sakumai Mutana Vonavada Masama Susingi Ladic Sutam Hanbangam the Wikipibum the Lekli. La Lairabasu Sara Taktabadi Yadavanina Nomagi Sarabu. Thijagadra amadi cookie sing na horakpa lan munga kadra othoko phibam amada leidi asuk kuiraba cookie sing na horiba lan si lenga ama leina praja su munga kungamdaba amadi miyam gi lan thunga kungamdaba haibisi hangbiya bo hangoi nakalamoromda amuk yenglubada cookie narco terrorist na horiba lan si ona tainana mitai fruit to onsinduna nomai kapsin bamadi bom kapsinduna hoba landa oina tawri Haugadaba land India lenga amadi state lenga haugadaba lani adubu lan hori cookie narco terrorist sina mitai na khundaba singkhong singya ta tariba mitai furupta landa aduna mitai gi lam khudum chanchina na bohona bagi landani mitai furupti cookie sina asumna torakani habisi ahan badri karisu khaludabana itaw tawna lairubana Susampur khundariba mitai furup loina tantokpa ngamkhre Susampur Morena Singmul Kunda Laitana Leramba Mioikia Masagi Maram the Masida Lanzena Dun Relief Camp Kia Sangs upon Loduna Lady Atopapa Omana Sheikh Hasina Bangladesh the Sinarang Nabi Ingit Pirakre Bangladesh ki Tangdu Laita the Pibamna NE that sound setting Pigatori India the Sangs upon Loriba Bangladesh ki former Prime Minister Sheikh Hasina gi Matata Housik Ladiba interim government minister criminal gi Sarskaya Frame Toriba Sigamari Lenana Mathau Tarko Matam the Bangladesh the Sinarakadabani Haina, caretaker government Sibulu Singliba, Muhammad Yunus Ahmad Mangzonana section world Tamakre. Amaram the Bangladesh the Housik Lady Butang do later the Bapiba Machine India, West Bengal, Northeast State Amasu Myanmar. As always, I think Pirakuyab Pibam Lady. Bangladesh the Housik Satariba anti Indian Oiba, Tawongi Manungsana, Stagong Hill Trek the base, Toriba Sin Kokila Huluk KNF na. Shelter amasum army training piriba Bangladesh the base of Islamic terrorist Zumtul Ansar Phil Hindal Sarkiagi Matam Sana Pasindunu Tamlakiba Keter Kungani Pangarang Bandara Banda District and Session Judge Mosle Udin Bel Pikre New York the Climate for What Summit Amara Sarugyariba Bangladesh Kulusing Basina Hasina na Krana Sienara Mataraga India na Makukari Kidamak Bangladesh the Sinara Ruitubono Yunus na makataraduna Bangladesh the Mikalama Pangtok Nabagi Akaknaba Matamama Magna House Makidi Haibangamlet Adobo Mikal Pangtok Nava Commission Mayama Siam Duna Yingshilibasi Loeraga recombinations in Takragi Matunda Pikalaglaba Matung Leba Asida Nauna Mikal Pangtok Nava Matam Lepangam Hari Amarum the Bangladesh the Sheikh Hasinagi Sarkar into Krabamatung Bangladesh Samas United States Anigi Marak Nakshinaba Mari Lekli Bangladesh the Labour US Assembly ki nauna deputy chief of mission Hakrava Megan building in Matungina Bangladesh pu mapangal kanba democracy leba ama ohenba haibasi sumnagi pandama manati thabak oina sangsilibani masida mai paganana ba yamna toina yengsinba thona phaba madi unity oina thabak topu sangi US President Joe Biden ki wafam sagoladuna Bangladesh the democracy kanana ba ikoina thengna ba tabani
डेमोक्रेसी की मपांगल कंकरहनबा ताबनी हौकिबा था खरा सिदा बांग्लादेश ता अनौबा अहोंगबा मा लाखरेनसु पाउसदा मखा ताना रिपोर्ट तौरी बांग्लादेश की लुसिंगबा सिंग एक्टिविस्ट सिंग एडुकेटर सिंग अमदी इनोवेटर सिंग सिंथानिंगै ओइबा थौदांग लौदुना ngasi अहोंगबा बांग्लादेश असि पुरक ngamlibani पुनमा असिना असुंबा वयल अमसुम डेमोक्रेसी फंगनबा लेपा लेतना होनरिबा दुना मांगलोमना संगसिनबा ngamlibani tungda horakadaba Bangladeshi singna ngasi Bangladesh ta ahongba kya lakribasi apianba maga loinana sonarakigani sayesigi July thada satakhiba miyamgi khongjangda punsi kya mangkiba dubu nungaitaba phungdokladuna khongjangda laikhidraba singi imung manunggi awabada saru yazri adubu khongjang jangsinbada thawai bekraba sing adugi kathokpadu taraina kaukthokadaba nati makoina anauba inot ama piduna Bangladesh punama konsinba leba ama ohengadoribani haina supankhi अतोपा मरुइबा पाव मनमु नौनमु KNA की कैडर सिंगना म्यांमार की खुलाई अमसुम ड्रग्स सिंग पुसिलकदौरे हाइनमु हाइरिबसी KNA की कैडर सिंगना म्यांमार की खुलाई अमरि ड्रग्स सिंग पुसिलकदौरे हाइना SP टेक्नोपाल असम राइफल थाबा अरोनबा मेसेज अमा वायरल ओइरखरे हाइरि सोशल मीडिया दा अमु हन इनाउ नौना वायरल ओइरखलिबा असिदा मेसेज अदुना थमलिबा वाफम मथौ ताब थबक सिंग लखोननबो वाफम फोंदोक्लदुना KNA की कैडर सिंग स्क्वाड तौरगा मणिपुर पुसिलकदौरिबा नोंमै मरु सिंग अमदी अमसुंग ड्रग सिंग अदु हौलन फाय अमसुंग ती मिनौगी एरिया दा पुसिलकने हाइना पल्ली अदुमपु वाफम असि कदाय फाव सुमलिबगी हाइबदुदि ऑफिशियल सिंगदि कन्फर्म तौबा ngamdri हाइरि मणिपुर हौखिबा नुमित खरानि असिदा होकि मिलिटेंट्स अमापन म्यांमार की मणिपुर संगसिनख्रे हाइबा सिरोल अमा सोशल मीडिया दा वायरल ओइरखि लोइनना वाथो ओइरबा तुंगना ngarang security advisor कुलदीप सिंह अमसु मणिपुर की DGP राजीव कुमार पुना खुयेक पिमिनदुना थादोरकपा सिरोल अमदा वाफम अदु असुमनि हाइरगसु खुदम चंगदम सिंह सबसाना फंगबा ngamdabana पाव अदु थाजपिगनु हाइना अमुक म्यामना सेंगदोरखिबनि म्यामना तेंतंगना सुनो थमजरमगे दुगा म्याम हौजिक ओइनदि पाव मतंग से लुसिनजरगे मसु म्याम पुन अनौबा अपडेट ngaminesaina channel सिगी मेकेदगिसु म्याम फमना मखाताना थमजरी।